ꯉꯁꯤꯗꯤ ꯊꯔꯣꯏ ꯊꯣꯡꯒꯦ. ꯊꯔꯣꯏꯁꯦ ꯉꯔꯥꯡ ꯑꯩꯈꯣꯏ ꯇꯥꯃꯣꯅ ꯀꯩꯅꯣ ꯇꯧꯕ ꯔꯤꯖꯥꯔꯚ ꯆꯠꯂꯨꯕ ꯍꯥꯏꯇꯥꯔꯦ. ꯂꯧꯕꯨꯛ ꯀꯨꯝꯕꯤ ꯑꯃꯒꯤ ꯑꯗꯨꯒꯤ ꯔꯤꯖꯥꯔꯚ ꯆꯠꯄꯗ ꯃꯣꯏꯅ ꯂꯧ ꯀꯨꯝꯃꯤꯉꯩꯗ ꯑꯩꯈꯣꯏ ꯇꯥꯃꯣꯅ ꯉꯥꯏꯕ ꯑꯣꯏꯅ ꯁꯨꯝ ꯊꯔꯣꯏꯁꯦ ꯈꯨꯜꯂꯛꯄ ꯍꯥꯏꯇꯥꯔꯦꯀꯣ. ꯃꯣꯏ ꯉꯥꯏꯅ ꯁꯨꯝ ꯊꯔꯣꯏꯁꯦ ꯈꯨꯜꯂꯛꯄ. ꯑꯗꯣ ꯆꯔꯥ ꯑꯃꯗꯤ ꯈꯨꯜꯂꯛꯑꯦ. ꯑꯗꯨꯗꯤ ꯊꯣꯡꯗꯣꯛꯀꯦ ꯇꯧꯕꯅꯦ. ꯑꯗꯣ ꯁꯤꯁꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ. ꯁꯤꯁꯦ ꯄꯨꯜꯂꯩꯔ ꯀꯔꯤꯅꯣ ꯈꯪꯗꯦ. ꯂꯣꯛꯂꯩ ꯍꯥꯏꯕ꯭ꯔꯥ ꯄꯨꯜꯂꯩ ꯍꯥꯏꯕ꯭ꯔꯥ. ꯑꯩꯈꯣꯏ ꯇꯥꯃꯣ ꯀꯩꯅꯣꯅ ꯑꯩꯈꯣꯏ ꯕꯥꯅ ꯊꯔꯣꯏ ꯊꯣꯡꯕꯗ ꯊꯥꯛꯄ ꯌꯥꯕꯅꯤꯅ ꯍꯦꯛꯂꯩꯅꯦꯕꯀꯣ. ꯑꯗꯣ ꯑꯈꯪꯕ ꯌꯥꯎꯔꯗꯤ ꯑꯝꯇ ꯍꯥꯏꯔꯛꯑꯣ. ꯁꯤꯁꯦ ꯂꯣꯛꯂꯩ ꯑꯣꯏꯗꯣꯏꯔꯥ ꯄꯨꯜꯂꯩ ꯑꯣꯏꯗꯣꯏꯔꯥ ꯀꯔꯤ ꯑꯣꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ. ꯃꯅꯝꯗꯤ ꯅꯨꯡꯁꯤ. ꯂꯣꯛꯂꯩꯒ ꯃꯅꯝ ꯆꯞ ꯃꯥꯟꯅꯩ. ꯃꯅꯥꯅ ꯁꯤ ꯂꯩꯔꯦꯀꯣ. ꯑꯩꯈꯣꯏꯗ ꯍꯧꯕꯅꯦꯕ. ꯊꯣꯡꯕ ꯂꯣꯏꯔꯦ. ꯁꯤꯅ ꯏꯆꯥꯒꯤ. ꯁꯤꯅ ꯏꯆꯥꯒꯤꯅꯦ. ꯃꯌꯥꯝ ꯁꯤꯁꯦ ꯆꯥꯛꯅꯦ, ꯃꯨꯡ ꯗꯥꯜꯅꯦ, ꯑꯗꯨꯗꯒꯤ ꯑꯂꯨꯅꯦ, ꯑꯗꯨꯒ ꯆꯤꯛꯀꯟꯒ. ꯆꯥꯔꯣ ꯁꯅꯥ. ꯃꯄꯥꯅ ꯆꯥꯏꯂꯦ. ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯕ ꯍꯧꯔꯦ. ꯑꯗꯣ ꯑꯩꯈꯣꯏꯅ ꯆꯥꯛ ꯆꯥꯔꯤ. ꯑꯗꯨꯒ ꯏꯆꯥ ꯅꯨꯄꯤꯁꯤ ꯂꯩꯔꯦ. ꯃꯔꯝ ꯌꯥꯝ ꯃꯣꯛꯄꯅꯤ ꯏꯆꯥꯁꯦ. ꯃꯔꯝ ꯃꯣꯛꯑꯦ. ꯂꯩꯔꯣ ꯃꯃꯥ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯒꯦ. ꯍꯣꯏ. Yare to. 이루ꯖꯕ ꯂꯣꯏꯁꯟꯁꯦ ꯌꯥꯗ ꯂꯩꯔꯦ. ꯌꯦꯡꯉꯣꯁꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣꯕ. ꯍꯦꯛ ꯊꯥꯡꯀꯠꯂꯨꯔꯒꯅ ꯋꯥꯟꯊꯒꯩ ꯀꯞꯄꯦꯕꯁꯤꯀꯣ. ꯁꯥꯕꯁꯤꯗꯅꯦ ꯏꯁꯤꯡꯁꯤꯗ ꯂꯩꯕꯁꯤ ꯃꯥ ꯌꯥꯝ ꯅꯨꯡꯉꯥꯏꯔꯨꯔꯕ ꯈꯪꯗꯦ. ꯇꯧꯌꯣ. ꯀꯔꯤꯗ ꯅꯪ ꯇꯧꯏꯗꯨꯕꯨ ꯁꯅꯥ? 이씨. 하이. 잘라. 잘라 누시대. 소리들 아까 누구? 또이죠. thongba 이거. 아까 누구야? 소리들 아까 누. 또이죠. 더워요.
Gyan tabi ka na no. Ay gimacha sana ni. Ay cha sana di gyan ta ka ba. Kwa. Gyan tabi ni kuman sari je. Singak chang gini. Second mari mangagi. Thok long long thok maga mulai wala dong. Nungshika mama na. Nungshika. Sẽ xào đây, sẽ xào đây. Ra sẽ xào rồi anh kìa, sẽ xào rồi anh kìa. Xào đi nè nè, mà khá đi chích tên là nè, đây cái đó. Sắp tới tàu đi vậy. Video ấy nằm một lần thì tàu đã nhé bác sĩ mai cả lần riêng môn khá dễ là cái thầm mấy man xào thì riêng có mặc khe cái chị ở gần này thì đấy chị đây xào đấy này ếch xào bạn khá xích lại thì mai còn chi ăn phải vậy đấy bạn ngang nên mà xích Hana di mo nang khakdang khara ka yaram bane ba hawjikti sumaina khar si bo mangonda chanadre ta yung tana rai lakanu ai nakta ka lakanu nakta lakano ay nangonda na tra. Ay nakta lakano ay nangonda na tra. Mayam, nupagi tachi yung ko. Ngasay no nga badagi. Thoki ba doon hojik ta halak ko. Aduga ne halak pa khudingi ma sa asapo mamam de tum lai de eba ko. Kari gino habada ay theb na ba. Isog lang ngakta na ba na. Ay na tigong khara law ba sida ma cham sam loire. Dana ngasi leilai si kaino biryani ra phagi taw bane ra ko tamona bo ahaw bazaar de dum ai ge dum lairak bane ko mama na bagai ga ahaw bazaar min ro su ne adum yum da ko ma ko ko ba ko ko ge pun na samin na ba na sa bo se dum lairak ka doi ne ba biryani yang mahal nih. Nggak apa apa? Jadi lau gitu deh, sis. Gimana? Saya soalnya waktu jika nama, jika ile, jika tahu. Mama ni sudah ba? Sidi. Foto sida muyengi. Mama dah muyeng apa? Manggali deh. Mama ni sudah kemain tu inosi ni manggali. Foto sida muyeng sida ingon na muyeng aja jo. Sidi, sudah ngandro. Sudah ngandro. Mama ni sudah ba? Mama me am sudah ba? Sidi. Astaga. Mai karan jo ngah. Sige mo aja di. Astaga. Sidi, papa di. Papa, tuh, papa. Sidi mo. Sidi. Sidi ka na. Masih ngak kere hai ba. Mama me am suba sida. Mama me am sudah mau baca gila. Sida. Wow. Plus hal na asong jong
ꯌꯦꯡꯉꯣ ꯐꯖꯗ꯭ꯔꯣ ꯂꯥꯏꯠꯁꯦ ꯁꯤꯁꯦ ꯑꯩꯅꯅꯦ ꯂꯨꯍꯣꯡꯕ ꯆꯍꯤ ꯊꯥ 4-5ꯒ ꯍꯥꯏꯔꯛꯄꯗꯨꯗꯔ ꯅꯠꯇꯦ ꯑꯩꯒꯤ ꯂꯨꯍꯣꯡꯕꯗꯔ ꯀꯩꯅꯣ ꯂꯩꯈꯤꯕꯅꯤꯅꯦ ꯂꯨꯍꯣꯡ ꯃꯇꯨꯡꯗꯔꯆꯍꯤ ꯐꯥꯗꯣꯔꯀꯥꯟꯗ ꯂꯩꯕꯅꯦ ꯑꯩꯅ ꯂꯨꯍꯣꯡꯕ ꯅꯧꯔꯤꯉꯩꯗ ꯂꯩꯈꯤꯕ ꯄꯣꯠꯅꯦꯕꯀꯣ ꯁꯨꯡꯁꯤꯟ ꯁꯤꯖꯤꯟꯅꯗꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯏꯆꯥ ꯌꯥꯎꯔꯕꯅꯤꯅ ꯏꯆꯥꯒꯤ ꯀꯩꯅꯣ ꯃꯨꯠꯇ ꯁꯨꯝꯀꯣ ꯁꯤ ꯂꯥꯏꯠꯀꯁꯦ ꯌꯦꯡꯉꯣꯁꯦ 이자네 ꯌꯥꯝ ꯄꯥꯝꯖꯕ ꯍꯥꯏꯗꯣ ꯑꯣꯏꯔꯦ ꯐꯟ ꯆꯣꯡꯖꯜꯂꯛꯅ ꯐꯅ ꯌꯥꯗ꯭ꯔꯦ ꯌꯦꯡꯉꯣ ꯇꯧꯔꯤꯁꯦ ꯌꯦꯡꯉꯣ ꯎꯗꯤ ꯎꯔꯝꯃꯔꯣꯏ ꯁꯦ ꯏꯆꯥ ꯌꯥꯎꯔꯀꯥꯟꯗ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯄꯨꯊꯣꯔꯒ ꯍꯧꯖꯤꯛꯇ ꯁꯤꯖꯤꯟꯅꯗꯣꯏꯅꯤꯀꯣ ꯆꯍꯤ 4-5ꯃꯨꯛꯀꯤ ꯃꯇꯨꯡꯗ ꯆꯍꯤ 4 ꯍꯥꯏꯇꯥꯔꯦ ꯑꯁ ꯃꯊꯛꯀꯁꯦ ꯌꯦꯡꯉꯣ ꯐꯖꯅꯗꯤ ꯎꯗꯦꯕꯀꯣ 이자네 ꯌꯥꯝ ꯄꯥꯝꯖꯕ ꯑꯗꯨ ꯑꯣꯏꯔꯦ ꯂꯥꯏꯠꯁꯦ ꯐꯛꯂꯥꯡꯗ ꯇꯥꯔꯤꯁꯦ ꯌꯦꯡꯉꯣ ꯐꯛꯂꯥꯡꯗ ꯇꯥꯔꯤꯁꯦ ꯑꯁ 이자ꯁꯦ ꯂꯩꯕ ꯌꯥꯗ꯭ꯔꯦ ꯃꯥ ꯄꯥꯏꯅꯤꯡꯕꯅ ꯀꯥꯟꯅꯗꯦꯅ ꯊꯝꯈꯤꯕ ꯄꯣꯠꯅꯤ ꯍꯧꯖꯤꯛꯇꯤ 이자네 ꯌꯥꯝ ꯄꯥꯝꯖꯕ ꯄꯣꯠ ꯍꯥꯏꯗꯣ ꯑꯣꯏꯔꯦ